Lakhipuronline puthokchaba Megi tang kuntaruk Sagolse numit ki Khomjinba Pao tabirasi. Ahanbada maruoiba pao. Handaki ising ichauda awana nangkiba Kasar jilagi Borkhulada jilagi DC Kirti Jolina hakthengnane jengsinkre. Amsu amadi MPF na ichauna awana nangnaba singda thaknabai sing amadi chananaba potlam sing yenthokre. Borkhulagi ichauna sokalaba mafam singda hanagi MLA Sri Kisornath na awana tariba imung manunga unakre amasung Jiribam gi chingdong lekai da laiba Women Association na JT Road Sembi namba taksinkhre. Haujik mapungoiba pau tabirase. Handaki ising ichauda awana nangkiba Kasar jilagi Borkhulagi manung chanbada Sesri GP da ngarang Kasar jilagi DC Kirti Jolina hakthengnana jengsinkre. Mahakna mafam kharada hina aduga kharadana manung hanjinba khungang Chatura Sangan phauba yongna changsinki. Mafam asida ichauna maram oiraga Barak Turelgi mafam kayada ningkhai khibagi chapchaba paudam lengaki mafamda yohongani haina mahangna thajaba piki. Ichauna sokalabasingda lengaki maigedagi mateng pigani su haibiramki. Khongchara sida DC ka loinana Silchar gi MLA gi representative Biswajit Das, BDO H Fernandez, BJP Borkhula Mandal gi sabapati Arindamnath अजित दास ने चिंगवा मियोई का यावखी हर रोज उसका रिव्यू करते हैं जल्दी उनको कॉम्पनसेशन करने के लिए हमारे पटवारी भी आएंगे पूरा गांव का सर्वे लेंगे ये फ्लड में जो डैमेज हुआ वो तो कॉम्पनसेशन देंगे बट उससे होगा नहीं जब तक गांव ना बचे तो गांव बचाने के लिए हमारा फर्स्ट हम सोचे कि हर ब्लॉक में सबसे पीड़ित जगह में जाएंगे ताकि नेक्स्ट ईयर के लिए या उस नेक्स्ट ईयर के लिए ये रिपीट ना हो यही हमारा टारगेट है Amsu amadi MPF na ising ichauna awana taraba imung manung singda mateng oinaba potlam sing yenthokpagi thoram lepa leitana makha chathari. Silchar town ki manak nakpada leiba Boljur khunda chana thaknaba potlam yauba hawai alu candle soap Dettol soyabin mineral water bottle camaram su yenthokhi. Masigi tungda Moinarbonda ising gi awat pa leire haiba pau phangbadagi thaknanaba ising liter chahum yenthokhi. Amadi Seram Khulda ising liter chambri yenthokhi hairi. Masi khudingma kasi oinaba honabada mateng pangkhiba sing loinana selgi mateng pangbikhiba khudingmakpu Amsu amadi MPF ki maigedagi Amsu gi General Secretary Kabrabam Bikramjitna thagatpa phongdorakladuna adomgi tengbang amana miyoi kayagi thamoidagi haraubagi minok ama puribani hairi. Asumna khunai asida thoklakpa awana khudingmakta aikhoina punna thengnaminasi haina Amsu amadi MPF na miyamgi pukning chingsilakli. Borkhulagi ichauna sokalaba mafam singda chatuna hanagi MLA Sri Kisornath na awana tariba imung manunga unakre. Mahakna ngarang Jaroltola GP gi Borogram, Sonapur GP gi Gangapur, Borkhula GP gi Sesri amasung Bororampur loinana Dolu GP gi Kalinagar na chingba khungang sing koina chatki. Mahaki khongchat asida Jaroltola GP President Rumi Rani Nath, Mandal Mahila Porcha gi President Rina Rani Devi, Brajamani Singh, Hem Singh, Prabha Chatterjee, Masugha GP gi AP Mihut Rajesh Sharma, Amalnath Hemanta Singh na chingba miyoi sing yaukhi. Kasar jilagi manung chanbada Chanpur Komaleswari High School changbagi lambigi pibam phattabana haujiksu chathok chasinda awaba mayoknari. Pibam asida mahiroi kaya amasu lambi asi landuna nimit khudingi chatlibani. Matam kayagi mamangdagi lambi asibu Laingakna midyeng changbidabana maramoiraga lamdam asigi Rising Race Foundation hairiba NGO asigi kutangda Director Laisram Poiraiton gi luching makhada megi tang kunmanga da miyoi kayamarom ga loinana numit chuppa lambi sembagi thabak chathaki hairi. Nuksizaraba Kasar lamdam gi mipom khutimakpu mangkana kongna khurumzari amasung nungaiba pausel ama pudra lakchari Madudi Dukandar.com na isa-isa yumda delivery charge amatta laudana home service ikudok tawag pizari kitchen items yung gichana thakna namba
fast food ki items, visit leiting na chingbasing cash on delivery hi kuthangda home delivery service asiki khudong chaba simayam lawview. Hena akupa marol khangbining balayna su www.dukandar.com natragana 7896677707 hariba contact number sida akupa marol khangbiyu haiduna haizan khurumzani. June gi tang tara phawbagi manungda jiri tipaimuk lambi sembi drabadi lambi thingbagi khongjang kaya changsilagani haina jiribam gi chingdong leikai women association gi vice president haubam thoibina haikre jiri tipaimuk lambi asi sembi naba jiribam gi ATC amadi local MLA yauna Manipur gi CM dasu memorandum pinanaba chingdong leikai da leiba DC office ta chatuna ADC da kusinakre haire chingdong leikai women association gi vice president haubam thoibina hai chahi kun gi mamang dagi jiri tipaimuk JT road lambi asi phataduna leiri ngasi phawba kanamatana yengsin bidraba lambi ni lambi asida DC masamak su chatlibani CM na laklamba matamda lambi asi sembigani haidun laukthoklamani adubu tomina laisinba sidi jiribam prajabu minammani haina pendaba phangdorakhi JT road asi chahi kun gi mamang dagi phataduna laabani lambi ngasi phawda kanagum ta miwe matana jinghen bida maram oiduna ngasi chingdong lekai da leiba mau women organization kangbu akoi khuna thorok ta ngasi khangma ngamdaduna lambi asida akoi khuding mangna chongchanduna masibu amukta di siemage khandan chongchanduna ngasi leibani asigi mahakta lambi asida chaliban DC masa makso khangi bani khangna una usana da basag chatpasi akoi thamoida asuki mati nungai jati adu chief minister nasu siang ni ada lauthom ni ngasi phawda tumin le thok se asuki mati nungai jati akoi jiri bam chu chitabra natraga kasu oidra khanbi ba yala natraga atomi ki macha ni na koi khanbi ba yala tipai mo haina khanai lambi road asi asuki mati chapan nungai je asigi mathakta hauji jiri bam lambi khudi kitam aphabam ta yawte akoi thamoi songa nungai jati asina maram oidra ngasi karingma lagliba tang tara si mong da karingma semi ba thong lagadi akoi khudi mangna tang tara ma thoi si manung haura tang tara ma thoi si da Advisor Longjam Bimola Debina hai JT Road lambi ase sembi daba chahi kunrom henjilagle memorandum kyara khana pikre go to village 2.0 da CM na laglamba matamda lambi ase sem gani haina laukthoklamma su laikhrabani paramasina lakliba jungitang tara phawbagi manungda lambi semba haudrabadi national highway kunthratare thingmana chingba khongjang kaya changsilagani haiki Jiram dalai ba JT Road ana khangnariba mapamachi chahi kunmuk helakle lambi asi sembi dana lakli bache kyarang memorandum CM da pijaki adubu simsan kaire haidana kadam talagi go to village da khangan birami adubu hauji bhauda sembi bagi mahuta lambi ase DC gi road ni DC ju tiriba JT Road sida lairibani DC masamak su JT Road ki phema machi khangi bani khangna Jirbam gi JT Road si sembi da base akoi asuki matik Jirbam ne leijariba paja ikona nungai taba hainingai litna phawi maramaduna atuba matamda JT Road achi sembi na baidamakta siangi punungsu chingchinjari Jirbam da kabi kiba MLA na su local MLA na su atuba matamda sembi rakani haibagi asa tawjari lambi asi kaigumba atuba matamda jungi tang tara phawi manungda sembi raktaba taragadi national highway 37 amadi JT Road asi matam kaktana kongjang changsan gani haibaji Gurukul School Kabugonj ki ojagi pham kharagi damak darkas kauri mahi gi thak BA pass amasung English medium school da tambibagi experience leigadabani BA B.Ed amadi chahi mangagi teaching experience leba candidate singda henna kudong chaba pigani amadi salary lupa lising taradagi haugani standard form da mari leinaba certificate kalunana lagliba me thagi tang kunthra matoi fawagi manungda application jaholakadabani application pisin pham to the president Gurukul School Barmoni Mamanglaikai PO Kabugonj District Kasar pin code 788121 aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phaunabiyo
नॉर्थ त्रिपुरा डिस्ट्रिक्ट की मनूंग चनबदा धर्मनगर की खागरी हाइना सुखंगनबा कामेश्वर द लैब खुबमदा इमा पांथोइबिगी लाई हराउबा होख्रे ngarang lai kauraba matung laibong da lai lengsinkraba matung ima panthoi haraubagi thoromasi haudoki numit humni chupna pangthokadaba thoromasi ima panthoi thawgalup kamesor dharmanagarna silangduna manipur gi lining tho sanamahi temple board imphal gi mateng lauraga pangthokpani hairi hayeng megi tang 19 lai haraubagi thoromsi loisingani hairi Aroy beda maruy bapau amukhanna handaki singi chawda awana nangkiba kasar jila gi borkhulada jila gi DC kirti jolina hakthengna jengsinkhre amsu amadi MPF na ichawna awana nanglaba singda thaknabai sing amadi chananaba potlam sing yenthokre borkhula gi ichawna sokalaba mafam singda hanagi MLA Sri Kisornath na awana tariba imung manunga unakhre amasung Jiribam gi chingdong lekai da leiba Women Association na JT Road Sembi na bataksin khre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare